Lakhipuronline puthokjaba December gi tang 13 yumsakaisha numit ki Khomjinba Pao tabirasi. Ahanbada maruoiba pao. Kasar jila da higher secondary porikha da mark wangna pass taukiba mahiroi lising amaga chohomga subna tareta Dr. Barak Tampak kakoti mana oina scooty yenthokre. Tripura da su marfum de subanu pilal numit MLCFT amasung amoko anina kusamna duna chinglemna pangthokre. Mixed martial arts ki sanaroi Panjabam Niranjan mathang chahi ki world championship tasu India represent tauragani. Jiribam da chathariba Mazarun Bibi Memorial Trophy football tournament ta ngasi Khasi Youth Club amadi Henjung Youth Club sanaragani amasung chakhot khongtang apunba nupilup na sinduna nupilal ningsing thauram pangthokre. Haujik mapungoi ba pau tabirasi. Kasar jila da higher secondary porikha da mark wangna pass taukiba mahiroi lising amaga chohomga subna tareta Pragyan Bharati scheme gi makhada Dr. Barak Tampak kakoti mana oina scooty yenthokre. Silchar GC College Auditorium da District Administration silang dunang karang pangthokiba thoramda Mantri Porimol Suklabaidana haukiba higher secondary porikha da first division da pass taukiba satri sing amadi chada humputara manga phangtuna maipa kiba satra sing da mana asipiki. Thauramasida apunba mahiroi lising amaga chohomga subna tareta Rajagi Transport Excise amadi Fisheries Mantri Porimol Suklabaidana scooty yenthoki. Thauramda Kasar jila gi DC Rohan Kumar Jha, Silchar gi MLA Dipayan Chakrabarti amadi GC College ki Oja Singh Satra Satri amadi Mama Mapa Singh saruk yakhi. Mana yenthokpagi thauramasi Hailakandi amadi Karimganj jila da supangthoki. 1307 জন ছাত্র ছাত্রীকে মেধা পুরস্কার দেওয়া হবে। কারণ আজকের মেধা পুরস্কার পাওয়ার জন্য আমাদের ছেলে যারা আছে তারা অ্যাবাভ 75% পেতে হবে, তাদেরকে ফার ডিভিশন মার্ক পেতে হবে। অনেকে আমরা পাস করেছি এই মার্ক। Nungairaba paujel Asangbam Honda Fulartol Chingyale kaina sinjalang jaduna December gi tang 12 tarahumdoi amadi taramari numit humni chupna Jiribam Irabor statue gi mamangda exchange kam loan mela pangthok lagani. Sel khara tamak thizin biraga Honda gi ahanba gari lawbagi khudong saba thamjari loinana exchange offer oina lupa lising ani gi cashback thamjari. Aduga special offer oina helmet ani aduga silver coin amasu khudol tamjagani. Hena kupamarol gi damak hairiba numit sing asida Jiribam Irabor statue gi mamang da lengsin biragu natraga mobile number 7002530628 natraga 7002503231 number asida pau phongabiu. Silchar BJP office ta haukiba ningthauka numita BJP Manipur Pradesh ki state president adhikari mayum Sarada Devi bo haraute amna okre. Thoramda Kasar district president Bimolendra Rai MDC Assam ki chairperson Mutumrina loinana atei dol asigi masaknai ba mioi sing Khetri mayum Umananda Abhiram Sharma Okram Lakhikanta Bishwajit Sharma Sarojini Devi, Chandravati Devi, Kalpana Devi, Bimola Devi, Rina Singh amadi BJP worker kayamarumna saruk yakhi. Tripura dasu marfuhum dai subanu pilal numit Manipuri Literary and Cultural Forum Tripura MLCFT amasung All Manipuri United Clubs Organization amuko anina kusam natuna pangthokre. December gi tang 12 Nalgoria da amuko gi president Fairoizam Nandoluangna Nupilal statue khinbagi urep uyung tambaga loinana statue asigi damak lupa lakh ahum katkhi. Nungthil Beri Murada local MLA Krishnadon Das na Meira Chokatuna Hudokiba Maruiba Thoramda Amuko ki president Nandoluang na chief guest oikhi. Thoramda DDK Agartala gi news editor Nongmai Them Rina Chanu Forum gi president and bureau Maru Pauche ki joint editor RK Tarunjit social worker and Hemanta Kumar
Takhel Leima Tengbanglup ki President N Radhika Singha amasung Observation Committee ki Convener Koisnam Birola sarukjaki Thauramda Manipur gi mapanda khunai asigi masak ngak na bahonabada chauraba thodang loriba amuko gi President Nando Luang amasung Tripura gi culture gi lamda sagnai rabi saisakpi ahumda thodok hendokna ikai khumna bagaloinana takhele na chom koba souvenir amasu phongki aroibada Manipur kakching gi takhel jagoi yauna makhal kaya gi jagoi khudol tamki Tripura gi Khetrimai Madhavi amasung Manipur gi OC Mairana thorom anida conduct tauki Handakta ikui kuidana November gi tang 8 gi 16 phauba Thailand gi Pattaya da pangthokiba Global Association Mixed Martial Art Gamana Sinba Asian Pacific MMA Championship ta gold medal lawrakraba Jiribam gi sanaroi Phanjobam Niranjan bu Bali amadi Uzbekistan da mathang chahi da pangthokadoriba Gamma World Cup Gamma World MMA Championship ki damakta su mahakpu khalakre loinana mathang chahi 2023 gi February tha da pangthokadoriba World Championship asida sananaba All India Mixed Martial Art Federation AIMMAF na Phanjobam Niranjan bu KG 35.9 gi featherweight striking MMA da India gi represent taunanaba ayaba pire hairi Jiribam Higher Secondary School gi sanabungda All Jiribam Sports Association na sinduna chathariba Tarasuba District Level 3rd Division Football League Tournament 2022 Mazarun Bibi Memorial Trophy gi ngarang sanakiba match ta UPC Uchatholna KMYC Kamrangabu Panjal ani amada thoikre match asida Garson Thiu Ngani Bauchung Naila Rongmei amadi Nelson na mathangsidna center referee assistant referee amadi fourth referee gi thodang pokhi ngasi nungtil pung ani tabada Khasi Youth Club amadi Henchung Youth Club sanargani Well Care Medicos Lakhipur Kasarna Franco-Indian Pharmaceutical ga kusemna duna cell tingdana diabetes amadi uric acid changyeng tawthoknanaba detection camp ama laklipa December gi tang 15 sagol se nimitta pangthoklagani Well Care Medicos Lakhipur Town Ward number 8 ta pangthokadaba detection camp asida sarukya biningba miyoi singna mobile number 8134835398 number asida call tawbiduna adongi ming registration tawbina bahairi Chakot Khongthang apunba nupilup awang posangmam khulen Imphal West na sinduna nupilan ningsing thorom awang posangmam community hall da pangthokre thorom aduda posangmam gram panchayat ki pradhan Maisnam Mangina chief guest Social Development Association ki president Ningthau Khongjam Manglem na preside tawki aduga Brighter Club ki President KH Devachandrana Guest of Honor oibiki Thauramga mari lenana nupilanda thawai katkraba ima singe saktamda haikat lekattamki Thauramda Ichel Express ki Senior Columnist Dr. Rajkumar Gunachandrana nupilan amasung maira paibina lauriba thodang gi maramda wangangki Chief Guest Honorable Pradhan Maisnam Mangina Meitei nupi ki thauna lingjel gi matangda wangangki
President ki warol piraduna Social Development Association ki President na thauram masina puwarida nupisingna lawkiba thodang adu ningsinghali haiba wafam phongtokhi. Social worker Maisnam Jati Luang amasung Amusana Debisu wangangki. Board of Thanks na Nongthombam Ongbi Tombisana Debi na piki. Welcome amasung keynote address na Maisnam Ongbi Thabalaima General Secretary Chakot Khongtang Apunba Nupilup na piki. Social Development Association ki General Secretary Laisram Iboton amasung atay member sing Punamiyoy Chamagani Forum na sarugyakhi. Aroibada maruoiba pau amukhanna. Kasar Jilada Higher Secondary Porikada Mark Wangna pass taukiba mahiroi lising amaga chohomga subna tareta Dr. Bani Kanta Kakotimana oina scooty yenthokre. Tripura dasu marfuhum de subanu pilal numit MLCFT amasung amoko anina kusamna duna chinglem na pangthokre. Mixed Martial Arts ki sanaroi Panjawam Niranjan mathang chahi ki World Championship tasu India represent tauragani. Jiribam da chathariba Mazarun Bibi Memorial Trophy Football Tournament ta ngasi Khasi Youth Club amadi Henjung Youth Club sanaragani amasung Chakot Khongtang apunba nupilup na sinduna nupilal ningsing thauram pangthokre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.